ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯤ ꯅꯤꯐꯨ ꯌꯥꯡꯈꯩ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯒ ꯃꯐꯝ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯑꯩꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯩ꯫ ꯑꯩꯁꯦ ꯌꯨꯝ ꯌꯧꯍꯟꯕꯤꯒꯗ꯭ꯔꯥ ꯍꯪꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯈꯪꯗꯦ, ꯅꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯄꯥꯎ ꯈꯪꯗ꯭ꯔꯤꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯇꯥꯏ꯫ ꯖꯣꯁ ꯆꯣꯡꯊꯥꯝ ꯀꯧꯖꯩ, ꯒꯞꯗꯒꯤꯅꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 28ꯇ ꯑꯩꯒꯤ ꯌꯨꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10:42 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯤ ꯅꯤꯐꯨ ꯌꯥꯡꯈꯩ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯒ ꯃꯤꯠ ꯄꯨꯟꯁꯤꯟꯕꯤꯔꯒ ꯄꯨꯕꯤꯔꯒ ꯃꯐꯝ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯑꯩꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯩ꯫ ꯑꯩꯒꯤ ꯐꯣꯟ ꯍꯥꯡꯇꯣꯛꯄꯤꯔꯒ ꯃꯣꯏꯅ ꯑꯩꯒꯤ ꯊꯥꯅꯈꯤꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃꯗꯤ ꯀꯣꯜ ꯂꯣꯛꯁꯤꯡ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯀꯅꯥꯒ ꯄꯥꯎ ꯐꯥꯎꯅꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯐꯣꯔꯁꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯍꯨꯃꯥꯡ ꯀꯩꯀꯩ ꯇꯩꯊꯣꯛꯄꯤꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯍꯜꯂꯤ꯫ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯅ ꯁꯤꯌꯔ ꯈꯛ ꯇꯧꯕ, ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯌꯥꯎꯗꯕ ꯋꯥꯆꯞꯀꯤ ꯃꯦꯁꯦꯖ ꯑꯃꯈꯛꯇ ꯁꯤꯌꯔ ꯇꯧꯍꯜꯂꯛꯏꯕꯁꯤ ꯑꯦꯅꯤꯃꯥꯏ, ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ, ꯑꯗꯒꯤꯗꯤ ꯃꯥꯂꯦꯝꯒ ꯌꯥꯝꯕꯦꯝ ꯂꯥꯕ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯒ ꯁꯤꯌꯔ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯍꯜꯂꯤ꯫ ꯃꯇꯥꯡꯗ ꯃꯣꯏꯒ ꯐꯝꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯁꯤꯒꯨꯝꯕ ꯁꯤꯌꯔ ꯇꯧꯗꯅꯕꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯛꯏ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯨꯜꯂꯒ ꯑꯩꯒꯤ ꯅꯤꯡꯗ ꯑꯃꯗꯤ ꯀꯂꯥꯛꯇ, ꯈꯨꯕꯣꯝꯗ ꯆꯩꯐꯝ 15-20 ꯐꯨꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯛꯇ ꯀꯤꯟꯅ ꯊꯤꯟꯕ, ꯅꯣꯡꯃꯩ ꯅꯝꯃꯒ ꯀꯤꯍꯟꯕ, ꯃꯣꯏꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯗꯤ ꯋꯥꯆꯞ ꯊꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯅꯪ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ, ꯀꯔꯟ ꯊꯥꯞꯄꯔꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ, ꯔꯃꯤ ꯗꯦꯁꯥꯏ ꯀꯅꯥꯗꯩ ꯅꯝꯕꯔ ꯂꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯇꯧꯈꯤꯕꯒꯤ ꯌꯥꯝꯅ ꯂꯩꯈꯤ꯫ ꯑꯗꯣ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯃꯊꯪꯗ ꯊꯣꯛꯇꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯝꯗꯝꯁꯤꯗ ꯏꯔꯥꯡ ꯌꯥꯝꯅ ꯂꯩꯕ ꯂꯝꯗꯝꯁꯤꯗ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯤꯅꯤ ꯑꯩ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯄꯨꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤꯅꯤ, ꯐꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯒꯦ ꯇꯧꯗꯅ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯊꯥꯗꯣꯔꯛꯄꯁꯦ ꯄꯨꯡ 3ꯗ ꯊꯥꯗꯣꯔꯛꯑꯦ ꯅꯨꯃꯤꯗꯥꯡꯗ ꯂꯥꯡꯒꯣꯜꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗ ꯁꯤꯟꯅ ꯂꯩ ꯍꯥꯏꯇꯥꯔꯦ꯫ ꯆꯩꯐꯝ 15-20ꯃꯨꯛ ꯄꯨꯔꯛꯑꯦ꯫ ꯑꯗꯣ ꯑꯩꯅ ꯃꯩꯇꯩꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯃꯣꯏꯅ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯐꯨꯔꯨꯞꯀꯤꯗꯃꯛ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯌꯥ ꯄꯨꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯌꯨꯝ ꯌꯧꯍꯟꯕꯤꯒꯗ꯭ꯔꯥ ꯍꯪꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯈꯪꯗꯦ, ꯅꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯄꯥꯎ ꯈꯪꯗ꯭ꯔꯤꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯇꯥꯏ꯫ ꯑꯩꯒꯤ ꯅꯥꯀꯟ ꯐꯝꯅ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕ ꯒꯥꯔꯗꯇꯨꯅ ꯑꯩꯒꯤ ꯀꯣꯜ ꯂꯣꯛꯇ ꯑꯣꯖꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ, ꯃꯥꯒ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕ ꯅꯠꯇꯦ, ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯔꯥ ꯊꯝꯕꯤꯕ ꯈꯣꯠꯄꯤꯕꯒꯤ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯍꯪꯒꯠꯂꯛꯈꯤ꯫ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯃꯇꯦꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯃꯣꯏꯅ ꯀꯩꯗꯧꯕꯩ ꯅꯤꯡꯁꯤꯡꯗ꯭ꯔꯤꯅꯣ ꯍꯥꯏꯕ, ꯆꯩ ꯄꯨꯔꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯀꯤꯍꯟꯕꯒꯤ ꯑꯗꯨꯃ ꯂꯩ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯖꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯌꯨꯝꯗꯒꯤ ꯄꯨꯡ 10 ꯍꯥꯏꯕꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯄꯨꯔꯀꯥꯟꯗ ꯑꯊꯦꯡꯕꯐꯥꯎ ꯂꯩꯔꯒ ꯊꯥꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯩꯇꯩꯅ ꯃꯩꯇꯩꯗ ꯑꯣꯠꯄꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯌꯥꯝ ꯐꯖꯅ ꯇꯧꯕ, ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯑꯃꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯉꯒꯗꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟꯁꯤ
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯆꯪ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤꯡꯅ ꯈꯔ ꯆꯤꯡꯅꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯆꯠꯂꯤꯁꯦ ꯁꯔꯀꯥꯔꯅ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯕꯁꯨ ꯏꯃꯥ ꯍꯣꯏꯅ ꯈꯔ ꯆꯤꯡꯅꯩ ꯇꯧꯕꯈꯛꯇꯕꯨ ꯃꯩꯇꯩ ꯂꯩꯄꯨꯅ ꯄꯥꯏꯒꯦꯔꯥ ꯈꯨꯠ ꯊꯥꯡꯒꯠꯄꯅ ꯄꯥꯏꯒꯦꯔꯥ ꯄꯤꯁꯇꯣꯛꯅ ꯄꯥꯏꯒꯦꯔꯥ ꯔꯥꯝ ꯄꯥꯏꯒꯦꯔꯥ ꯑꯦꯅꯤ ꯀꯩꯅꯣ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯄꯥꯏꯒꯦꯔꯥ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯊ꯭ꯔꯤꯇꯟ ꯇꯧꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅ ꯁꯛꯅꯗꯅ ꯐꯨꯅꯗꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯐ꯭ꯔꯤꯗꯝ ꯑꯣꯏꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠ ꯑꯣꯐ ꯐ꯭ꯔꯤꯗꯝ ꯃꯌꯥꯝ ꯃꯥꯡꯍꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯃꯥ ꯑꯃꯅꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯃꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯃꯤꯄꯨꯟꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯅ ꯃꯤ ꯑꯃꯠꯇꯅ ꯁꯤꯡꯒꯜ ꯑꯃꯈꯛꯇꯅ ꯐꯥꯎꯕ ꯃꯩꯇꯩꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯏꯃꯥ ꯏꯆꯤꯟꯇꯝꯅ ꯁꯥꯔꯤꯕ ꯂꯝꯗꯝ ꯑꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄꯗꯗꯤ ꯏꯃꯥ ꯑꯣꯏꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯒꯅꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯗꯕ ꯊꯝꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯏꯆꯥꯁꯤꯡꯗ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯑꯃ ꯊꯝꯕꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯔꯤ ꯖꯣꯁ ꯁꯣꯡꯊꯥꯝ ꯀꯧꯖꯩ ꯀꯞꯇꯒꯤꯅꯤ ꯍꯧꯈꯤꯕ ꯇꯥꯡ 23 ꯁꯦꯞꯇꯦꯝꯕꯔꯒꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 23ꯇ ꯑꯩꯒꯤ ꯌꯨꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10:42 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯤ 90 ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯒ ꯃꯤꯠ ꯄꯨꯟꯁꯤꯟꯕꯤꯔꯒ ꯄꯨꯕꯤꯔꯒ ꯃꯐꯝ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯑꯩꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯩ ꯑꯩꯒꯤ ꯐꯣꯟ ꯍꯥꯡꯇꯣꯛꯄꯤꯔꯒ ꯃꯣꯏꯅ ꯑꯩꯒꯤ ꯊꯥꯅꯈꯤꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃꯗꯤ ꯀꯣꯜ ꯂꯣꯛꯁꯤꯡ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯀꯅꯥꯒ ꯄꯥꯎ ꯐꯥꯎꯅꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯐꯣꯔꯁꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯍꯨꯃꯥꯡ ꯀꯩꯀꯩ ꯇꯩꯊꯣꯛꯄꯤꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯍꯜꯂꯤ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯅ ꯁꯤꯌꯔ ꯈꯛ ꯇꯧꯕ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯌꯥꯎꯗꯕ ꯋꯥꯆꯞꯀꯤ ꯃꯦꯁꯦꯖ ꯑꯃꯈꯛꯇ ꯁꯤꯌꯔ ꯇꯧꯍꯜꯂꯛꯏꯕꯁꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ, ꯅꯤꯡꯊꯧꯖꯥ, ꯌꯥꯝꯕꯦꯝ ꯂꯥꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯒ ꯁꯤꯌꯔ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯍꯜꯂꯤ ꯁꯤꯌꯔ ꯇꯧꯗꯅꯕꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯨꯜꯂꯒ ꯑꯩꯒꯤ ꯅꯤꯡꯗ ꯑꯃꯗꯤ ꯀꯂꯥꯛꯇ ꯕꯣꯝꯗ ꯆꯩꯐꯝ 15-20 ꯍꯨꯈꯤ꯫